ꯑꯍꯥꯟꯕꯃꯛꯇꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯕꯕꯤꯅꯥ ꯋꯥꯏꯈꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒ MCISAꯒ ꯖꯅꯨꯋꯥꯔꯤ 17ꯗ ꯎꯅꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯅꯕ ꯇꯛꯁꯤꯟꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯥ ꯑꯁꯤꯒꯤ 18ꯇ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯀꯥꯡꯕꯨ ꯑꯃꯒ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯇꯤꯝ ꯑꯃꯒ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯎꯅꯒꯗꯧꯔꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ MSISAꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯒ ꯎꯅꯕꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯁꯨꯡ ꯉꯝꯈꯩ ꯊꯨꯒꯥꯏꯔꯒ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯋꯔ ꯂꯩꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯕ ꯇꯛꯁꯤꯟꯒꯗꯧꯔꯤ꯫ ꯗꯦꯀꯥꯜ ꯍꯦꯔꯥꯜꯗꯗ ꯐꯣꯡꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯃꯇꯝ ꯁꯥꯡꯂꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯠꯅ ꯁꯨꯡꯅꯕ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯀꯥꯡꯕꯨ ꯑꯃꯅ MCISAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯥꯛꯀꯗꯧꯔꯤꯕ ꯖꯅꯨꯋꯥꯔꯤ 18ꯇ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ꯫ ITLFꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯉꯥꯡꯂꯣꯏ ꯒꯦꯟꯖꯥ ꯕꯣꯌꯥꯖꯣꯒꯤ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯍꯥꯏ CMALꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ 9ꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯇꯛꯁꯤꯟꯒꯗꯧꯔꯤ꯫ NPPꯒꯤ ꯇꯤꯝꯅ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯨꯋꯥꯂꯥ ꯎꯅꯈ꯭ꯔꯦ꯫ ꯒꯕꯔꯅꯔꯅ ꯃꯅꯤꯄꯨꯔꯗ ꯂꯣ ꯆꯠꯅꯔꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄ ꯊꯥꯒꯠꯂꯤ ꯖꯣꯏꯀꯨꯃꯥꯔ꯫ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯔꯤꯕ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯅꯍꯟꯕ ꯍꯥꯏꯕ ꯈꯣꯡꯊꯥꯡꯗ ꯑꯅꯧꯕ ꯒꯕꯔꯅꯔꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯇꯨꯅ ꯂꯣ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯊꯥꯒꯠꯂꯤ ꯍꯥꯏꯅ NPPꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ NPPꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯍꯨꯠ 8ꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯨꯋꯥꯂꯥ ꯎꯅꯈꯤꯕꯗ ꯃꯇꯨꯡ ꯅꯥꯎꯔꯦꯝꯊꯣꯡꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯖꯣꯏꯀꯨꯃꯥꯔꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯑꯁꯤ ꯍꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯗꯒꯤ ꯔꯤꯇꯤꯌꯔ ꯇꯧꯔꯒ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯒꯕꯔꯅꯔ ꯍꯦꯗ ꯑꯣꯏꯔꯛꯄꯒ ꯀꯥꯡꯄꯣꯛꯄꯤꯗ ꯏꯔꯥꯡ ꯂꯥꯛꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯥꯎꯕ ꯑꯀꯥꯏꯕ ꯄꯤꯕ ꯊꯧꯗꯣꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯀꯥꯡꯕꯨ ꯊꯥꯖꯤꯟꯗꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯅꯩ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯃꯤꯌꯥꯝꯗ ꯎꯍꯟꯈꯤꯕ ꯑꯗꯨꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯉꯥꯏꯐꯗꯅ ꯂꯩꯔꯕ ꯊꯕꯛ ꯑꯗꯨꯅꯤ꯫ RPIꯗ ꯆꯪꯂꯛꯂꯕꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯔꯤꯄꯕ꯭ꯂꯤꯀꯦꯟ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯊꯥꯖꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯨꯊ ꯋꯤꯡꯗ ꯌꯥꯎꯅꯅꯕ ꯆꯪꯂꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯅꯍꯥ ꯆꯅꯤꯔꯣꯝ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁ ꯊꯣꯡꯅꯥꯎꯖꯝꯅ ꯉꯁꯤ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁ ꯊꯣꯡꯅꯥꯎꯖꯝꯅ ꯌꯨꯊ ꯋꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯩꯁꯅꯥꯝ ꯃꯩꯔꯥꯕ ꯌꯥꯎꯅ ꯑꯇꯩ ꯄꯥꯔꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯥꯎꯈꯤꯕ ꯂꯥꯛꯄ ꯅꯍꯥ ꯀꯌꯥ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯨꯗꯣꯜꯄꯣꯠ ꯂꯦꯡꯕꯥꯟ ꯐꯤ ꯇꯝꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯅꯤ꯫ ARꯒꯤ DGꯅ CM ꯑꯃꯁꯨꯡ ꯒꯕꯔꯅꯔ ꯎꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯕꯤꯀꯥꯁ ꯆꯛꯈꯔꯅ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯐꯤꯚꯝ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯗ ꯐꯒꯠꯂꯛꯂꯦ ꯑꯥꯔꯃꯤ ꯆꯤꯐ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯖꯦꯅꯔꯦꯜꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯐꯤꯚꯝ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯗ ꯐꯒꯠꯂꯦ꯫ ꯏꯟꯗꯤꯌꯥ ꯇꯨꯗꯦ ꯅꯣꯔꯊ ꯏꯁꯠ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜꯅ ꯍꯥꯏ ꯃꯔꯛ ꯃꯔꯛꯇ ꯏꯔꯥꯡ ꯃꯆꯥ ꯃꯆꯥ ꯈꯔ ꯊꯣꯛꯄ ꯅꯠꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯂꯩꯍꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ
NGOꯁꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯕꯠꯇꯥꯂꯤꯌꯟ ꯀꯌꯥ, ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯤꯗꯔ ꯀꯌꯥ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯑꯆꯧꯕ ꯊꯧꯔꯥꯡ ꯂꯧꯔꯤ꯫